Trump Lal Leppagi Wafam Yare Hairabasu Iran YAKHIDRE Numit Taraga Nithuni Suraba Israel Amadi Iran ki Lan Lep Nebagi Matang di Yanaba Purakle Haina US President Donald Trump na Pungdokre Adobo Israel Amadi Iran na Hujik Maksu Makata na Kutuk na Baliptri Haina report Amana Pungdokli Hiramasigi Matang di Iran ki Foreign Minister Said Abbas Araksin hai hojik phabu ki oina Lal Leppagi matang da nakal ani yana ba purak palaitri Israel na Tehran ki matam da yupung mari tabadi ki khut tharak pa lep khiba tarbasu Iran di Lal Leppagi matang da ya ba pi ki balaitri nakal ani Lal Lepp ya na re hai na Trump na law thokra batung da nakal ani na amana amade attack tawna bada Israel ki maikai da miyoi mari sikre aduga Iran ki maikai da miyoi nipan sikre yum kai kaya amang ata thok paga loya na miyoi kaya sok apan nangkre mamang da Donald Trump na social media da thakalak pa waron amada Israel amasung Iran ki khut thana ba lep na bagi matang da yana ba purak le hai na phungtok pa Donald Trump na propose to kiba ceasefire gi wafam Israel gi Prime Minister Benjamin Netanyahu na yakre Israel gi Prime Minister Benjamin Netanyahu na US ki President Donald Trump na Iran ga ceasefire tawna na pukhala ki wafam ayaba pi ki bagaloina na Iran gi oina asoba achievement ama oiduna ballistic missile sing na nuclear plant sing de attack tawbadagi na thaikre haina Netanyahu na agency sing da phungdokre anobu khongtang asida Israel na US ki President Donald Trump buthagat phungdoki bagaloina na Israel da Iran na nuclear threat tawriba asidagi ngakthok pangamlagani haina thajanari Israel gi Iran gi mathakta Sathakiba operation goal aduda President Trump na sauna mateng pangkibata nungaiba amadi thagappasu Israel na phongduragli Trump na ngasi phongdokhiba wafam amada Israel amasung Iran ani na ceasefire tawnariba na leibak ani asina ceasefire asi thugairoi hairiba ceasefire asi Iran na Israel da missile kaya kapsin traba matung pung amarum leiraka tawnakiba ceasefire ni hairi aduga Iran gi attack aduga Israel da ambulance service tawriba miyoi mari siki hairi numit kharni asida Israel amasung Iran leibak ani na sathakiba lan aduda Israel gi lan mising Iran da miyoi samaga yankai hatkhre aduga lising ahumga samri ga yankai na sokhan kre haina human rights group sing na phongdoragli Washington da leiba human rights activist group asina phongdokiba da Iran da sikiba miyoi sing adugi manung da sohumga marfugu mapan na misam sing ni sani ga yankai hum na security personnel sing ni adumapu Iran na leibak aduda lan gi matam da sikiba amadi sokiba miyoi sing masing official oina phongdokpa YAKHIDRE hairi BDF personnel ama Siduna Leiramle ngasi ayukpung mari gimne di yankai rom taba matam da BDF personnel ama masagi posta Siduna Leiramle hairi YAKHIDRE BDF personnel adugi maming KS Singhajit Singkawi Imphal West District ki Malem dagini mahak sekmai laipat parau da leiba BDF ki posta duty da uduna leibani ngasi ayuk post adu da leiba masagi phamung da Siduna Leirambani hairi hojik phawgi oina mahak matau karam na siram libanu haiba sabsana khangmangamtri police na thodok aduga mari leina UD case ama lokut kibaga loina na asibak sang PM tawnabagi damakta rims ki miren sangda thamkre hairi Mar talangpal na thadau inpi manipur na tabi tawriba ST list gi any Kuki tribe lawthokhiba da support tawrakli Mar purap ki masak nairaba luk balangpal na thadau inpi manipur amasung Maitai Alliance ngarang Union Minister for Tribal Affairs Jual oram de any Kuki tribes AKT asi manipur gi schedule tribe list gi lawthokpiyo haina memorandum pisan ki ba adubo sogot phongdokre Mar balangbal na thadorpa statement amagi matung ina ngarang Union Minister for Tribal Affairs ki thadau inpi manipuri amasung Maitai Alliance na AKT asi manipur gi schedule tribe list gi lawthokadabani haiba asida sogatli haina phongdoragli ningsing bayai thadau inpi manipuri amasung Maitai Alliance Union Minister na pisan ki ba memorandum aduda AKT asi manipuri gi ST list gi khudakta lawthokadabani maramdi any Kuki tribe pu schedule list gi thamba haibasi hauji oiba manipuri irang asida maisak amu hanna pibani any Kuki tribe bu schedule tribe list salhanba sin nannaga purup singda sauna sokhan batana tana manipuri gi mehurul degi leglaba pikpa yelhumi sing gi haksing matuna yelhumi sing asigi identity da yamna sauna singna duna lagli any Kuki tribe schedule tribe list gi salhanba asik communication na yadaba thongni manipur da mahurul degi leglaba yelhu purup thado mar paite wifi simte kom amasung aimol singba purup sing asi state government na sakhang laduna hana degi hauna schedule tribe list degi salhanduna lagli adugo yumnak de yumpham oiraba purup na taba tribal sing haibadi hauki dengel kipgen amasung sitlongna singba asibu nauna AKT haiduna schedule tribe list hapsiliba si ain gi oiba ahoba sing leire takpani haini Union Minister da submit tawkhiba memorandum aduda mayek sengna pali AKT bu schedule tribe list gi salhanduna thamlabadi mapalom degi ain kaina sangsilegiba Rohingya Kuki natragana Kachin Kuki sing busu soidana maki schedule tribe ki list sanbagi pirak payabagi akibalai Mar balangbal na thadukpa statement asina makhataruduna Manipuri state government na sakhanglaba schedule tribe kontraga ni thoisi schedule tribe list haptuna lakibani adugi AKT bu ST list salhaliba si state asigi yelho purup oiriba tribal community sing da soba sing na ba amu oirakpa yai maram asina AKT asi satna dre haina union government amadi state government na khudakta lawthok patangai phade haina phungdorakli Union Home Minister Amit Shah na thogli be irang asi communal crisis ni haikibado handorakadabani sutta thasi kungama thoidi Union Home Minister Amit Shah na Manipur thogli be irang asi communal crisis
crisis ne haina phongdokhiba wafam adu handokadabani hawkhiba sahi 2023 gi me ahum degi hawduna ngasi pabu kuki militants singna atamnana landa arakpagi thokliba irang asi communal crisis nate drone yauna makhal gi kulai kaya sijina duna pikliba angang yauna samjaraba me kaya hatkiba asina communal crisis nate habidu mek sengna taksarabani haina imagi mairagi president thoktom sujata na phongdokre ngasi major khulda leiba manipur press club ki thangjing hold imagi mairana pangthokiba pawgi adu wafam asi phongdokladuna president thoksom sujata na hai 2023 gi me hom degi hawduna ngasi phawda thokleba irang ngasi handakta su singong chingya da leiba meitai singna lau singobagi thabuk sathabada kuki militant singna nongmai kapsinduna khut tharakpagi thawdok thokiba laikre adubu thawong sing asi ona taina bada union home minister Amit Shah na thokleba irang asi da meitai amadi kuki gi marakta yanaba puraktriba pawbulamdam asida no balengak ama sembo wagani haina phongdokhiba asi sanna bawali amadi BJP gi mawong maril naidaba thawong adu uthokpani haina lawi wafam asidi kuki militant singna ya pidrabadi lengak semloi haiba manai masigi mathakta national highway singda sukuki gi makuta india lengak na sinnare haiba haiman bathok loi haiki mahna hai asigumba phibam asida thoklib irang asibu communal crisis ni haini union home minister Amit Shah na phongdoklib asisu yumpam yaudaba wafam ni asigumba wafam asi handokadabani haina su phongdokhi mahna makhatan hai ruling amadi opposition animakta leiriba singna su Amit Shah na phongdokhiba wafam aduda wahi amata phongdokte haibasi makhoibu kuki na yadrabadi manipur lengak sembu wagani haibase yaningle hairibra haina su singnaningai oi loina idea of manipur saganaba amadi elhomi pur khuding maknungsi chanana leinaba amadi manipuri kanba yaroi haiduna lauriba CSO singilu singba singda kuki gi lup singna FIR pansin ba si yaroi lengak nasu manipuri thugaina ba honariba kanglup singna haiba khaktamak taduna leirabadi manipuri soidana kaigani haibasi miyamna su wakhal tabiyu haina su phongdoki rims hospital da thabu hapi gani amadi thika pi gani haiduna miyo kyadaga sel khonggot pa geng khutpu ama leire IIMS ki thakta pukhanaba honariba Regional Institute of Medical Sciences RIMS Imphal gi multitasking staff MTS ki post thabuk hapi gani haina lamdam asigi leklesu hairaba thabuk thiribana ha kyadagi miyo khutpu amana nam thak tawduna yamlaba senphom sing lawthokre hairiba thoduk asida RIMS ki makok thongbo official imung manung gi miyo sing amadi official singa nakna leiba staff sing sauna senaramba yabagi singnaba leire hairi hiram asigi matangda pawse asina phang pawi matung ina dilamdam asta kanglup ani gi marakta lan thoktuna miyamna tangdu leitadana leiringi kumja 2023 gi sahi loisilak pasaruk ta miyoi tara rumdagi RIMS ki hospital da multi tasking staff MTS ta thabuk hapkani haiduna miyoi kharna lopa lakh kaya khungot kibani adubu ngasi phawuda thabuk su hapidana lausin kiba senphom su handuk pidana leirakibani hairi pawasina hai miyoi khutpu asina makhoina sel lausiloroba miyoi sing adu sungsoi soidana thabuk hapkani haibigi thajaba kaya pibaga loinana tongan ba matang singda RIMS hospital gi akakna bamphum singda su RIMS hospital gi makok thongbo official amagi driver ni haiba Imphal iski miyoi amana tongan ba miyoi dagi lupa lakh kaya lauthok lambani hairi pawasina makhata ribadi driver oiriba hairiba miyoi aduna miyoi tara humpuga humdoidagi yamlaba senpham sing lauthokiba adu official oiriba miyoi adugi loinabigi pautak matung ina laukhatkibani adubu hojik sel lauthokiba driver asigi mawam paw amda takidre hairi oirakliba phibam asina maram oiraga yamlaba senpham sing lausinkraba thabuk su hapi dabadagi tawfam khangdraba miyoi sing adu punsin aduna manipur gi chief secretary thaudok adugi matang dawa katnaba chief secretary office ta laklamba leire hairi adubu chief secretary gi asin balaibana unabadi phangkidre athuba matamgi manung da unaraba yai hairi pause asina thijalobada phanglakiba pawgi source amagi matung ina chief secretary da wakatnaba lakiba miyoi sing aduna makhoina selfie kiba wari sanakiba adu video amadi photona singba chief secretary da khusina kiba thaurang tawduna hojik leire hairi amorom da RIMS hospital lagi tongan ba construction worker sing da su thika pi gani haiduna RIMS ki makok thongbo official amadi mung manung gi miyoi sing yawo khutpu amana thikadar khardagi yamlaba sen phom sing khomko laga hojik pawo thika pi bagi mahutta tumina laisin kiba unage hairga su unabagi matam pawo pidabagi thodok sing thoklai haina su pawasina makhatari sima sahani mahaki mapuroi bana hatpo oiramle thasi kunga mathoi amasung kuni thoidagi lonaba hing Imphal East district ki porompat police station ki konba kaikhu muslim laikai da masanupi ani leirabi masagi sahini phugatare trumsugrabi sima sahani kobo maw ama masagi pamungdam mangak samda thanglen dun halam kiba adu mahaki mapuroi ba MD Majibur Rahman sa thabu oiramle hairi thodok aduga mari lenena MD Majibur Rahman thasi kungani thoida porompat police na parba matung ngarang duty magistrate Imphal East ki mamang da puthoklaba matung numit tarani ki police custody da remand pikre hairi police na thichin bagi thabuk sathabada sima sahani bu mangak samda thanglen kiba adu da season na banga sembada sinaba athoba thang amasu yum adugi chakhum dagi phangba ngamkhre thang adu MD Majibur Rahman laifam takthok narak padagi phangba ngamkhibani hairi laikhidrba sima sahani angalwadi worker oiduna isam samna leijabinu pini mahaki sahi taraga mari amasung taraga nithoi surabi masanupi ani leiribani mahaki thodok thokiba numit adu da mapuroi ba phamung amada tumina duna leiringai mapuroi bana huran ba sanglam le haina laurokpadagi thangnabada leiba miyosing tanarakpadagi chensin duna soklabi sima chani bu khudak ta manak na po hospital da pukhana bu honaki adu bu hospital yobungam dana lambi da laikhidabani misi adugi mayokta sima chani gi mapam khergaw gi miyam na wakat mifam sathakibaga loinana
मिहात फाना दाबी तौरीबनी अब्दुल कादिर की थवा याउद्रबा हक्सांग ngasi lawsinduna aroiba mathong wangam pangthokre mayumdagi thokibadagi thiba khangdana lerkiba bawpitek mayai lekai miyamga mimanadra sesam Abdul Qadir Airlines asoba apopa Abdul Jalil gi sibak sang tha si kitara ga tarit ke yupung taret khara helakpada gongoi police station gi manungsan basamuro makha lekai gi nambul turen mapanda leiba patta hudi undok pam amagi manakta leibak manungda pumlaga thamlambadagi police na lokursaba matung nahal makai asi baksang lawsindana leiramba du ngasi asi baksang lawsin khibaga loina mahaki aroiba mathong mangam pangthokre Sesam Abdul Karim hata sianabani haiba mioi mapan manipuri police na phagathraba matung mapung oina mihat asda sianabani haiba aram paitengul gi unit 27 QRT gi commander oirambani haiba longjam khaban nal numidang manipuri police na Imphal West ki mungsangan makha lekai digi phagat kibaga loinana AJC amadi imung manung gi mioi singna nahal makai lawsinduna Leirakhiba Abdul Qadir gi haksang ngasi rims mirel sing dagi lawsin kre ngasi masing yam laba miyam na saruk yadun sesam Abdul Qadir gi thawa yaudrba haksang rims ki mirel sing dagi laikhidraba pukna pumlamdam pawbitek mai lekai phawa puraba matung mahaki mafam dam yam na mapung phawa ikai khumnaba utpaga loinana lining laison gi oiba thoram sing pangthoklaba matung leiron chankre haidi Iran amasung Israel gi ceasefire tawnakre Iran amasung Israel mapung phana ceasefire tawnaba yanare haini USA gi president Donald Trump na lawthokre loina pungkhar gi matung dagi sanaba horagani hairi ceasefire tawba yanare haina lawthoki basi Iran na ngarang Qatar da leiba air based missile attack tawkibaga matam ikan kanadana ngarang numidang lawthoki bani